Loyalam E-PAO tabi bakutima po Hidrong Susmitana Nabitangi Pao Pizari Ahan Bida Maru headline. Cocomigi Civil Disobedience Movement ki Khongjangda Ras Baban Tamna Thomji Naba Honabada Police ka Muknakhre Miyogaya Soklei Manipur Wathoki Matangda Me Kuntareta Cocomigi Mihut Kangbu Amana MHA gi Mihut Singa Unagadori COVID RN1 gi case Kerala da Chanego Hundra Hundai Karnataka da Kuntrani Thoi Thane da Tarani Pan Yore Lebaksigi Capital Delhi da Nauna case Kolumdoi Amasu Thingnakre Pausandana Pijari Cocomigi Civil Disobedience Movement gi Khongjangda Ras Baban Tamna Thomjinaba Honabada Police ka Muknakhre Miyogaya Soklei Tha asigi kun Siro Lily Festival hobu numita DIPR na sinuna MST busta pangmi team ama puraga thoram adugi coverage toba chapada Imphal Ukhul lambigi Gwaltabida duty toramba Mari Suba Maha Regiment ke kangbuna bus aduda Manipur haina thariba adu muthat kadabani haina athingba pikhiba thodog adugi mayokta Cocomina changsilakiba Civil Disobedience Movement gi khongjang hena kangsin khrei Cocomina ngarang mangzong na lauthokibagi matung ina ngasi khwairambang kaithal gi ima single loinana governor tamna thomjinnaba Ras Baban tamna haigalakhi rally aduda saru yakhiba singna security singna permission da chathakhiba thodok aduga mari lenana Manipur gi governor na Meeyam da lale haijagadabani Manipur police ki DGP security advisor amasung chief secretary resign tawgadabani haiba khulaw kaya su laukhi adumoinama rally aduda BT Road ki Congress Baban Mapayorakpada Raf Yauna Yamnaba Security Force ki Kamuna Thatuna Thamki. Thodok aduda Kaithel Phamliba Ima Ibel Singh Amasung Security Force ki Marakta Chauna Una Bathoki. Loinana Security Force ki Maikaidagi tear gas cell Amasung smoke bomb langsinduna rally adubutugaki. Thodok aduda Miyoy Kaya Soktuna Laikannakhre. Loinana Yamlaba Security Force ki Kambu aduna rally adubutan khaiki. Presna Pangwa Paugi Matung Inadi Thodok aduda Sokiba Singi Manungda Kurai Hegru Makongdagi Nandai Bam Santi Chahi Humdrani Toy Wangkaidagi Ningthozam Priya Chahi Nifuni Toy Khongman Mangzil Mamang Laikadagi Takhel Changbam Gyanesori Chahi Yankhinipan Amasung Singzamai Thokchom Laikadagi Thokchom Gita Chahi Nifumari Koba Miyoy Amasu Yauri Waheng Bam Laikai Romdagi Su Yamnaba Nupi Sing Kholau Kayaga Loinana Ras Baban Tamna Hayalaki. Adumakpu Hariba Miyoy Kangbu Singh Adusu Kaisampat Traffic Junction da Thatuna Makhatana Changhankide. Konung Mamang Lomdagi Yamlaba Maira Paibi Singna Governor Tamna Thomjinnaba Lakiba Rally Amasu Security na Thatuna Thamki. Thodok aduda Security Amasung Rally Lakiba Singh Adugi Marakta Muknaba Thoki. Amaromda ngasidagi hauna Cocomina Changsingkiba Civil Disobedience Movement gi Khongjangda mari lenana Cocomigi convener thobuna haikibada Cocomina lauthokibagi matung inna ngasi ahanba oina ima singna democratic oina changsiliba khongjang aduda security force singna chathakiba ka henba thawongshing aduda democratic oiba mongda changsinba khongjangda ka hena athingba piba amasung mok bomna chingba kapsinduna ka hena hingsagi oiba thabak sing chathabagi thawong ase tawbiganu Changsiliba Khongjang asi Meeyam gi damaktani amaromda Meeyam na taliba demand asi lebak asibu ikaiba pirakhiba oibana negotiate tawraga loishinba yaba phibam adu oide Changsinggadoriba Khongjang asi matam sangna changsinggadaba oibana yariba makhai non violence oiba Khongjangda changsinsi hainasu apel tawkhi Manipur wathoki matangda me kuntareta Cocomigi mihut kangbu amana MHA gi mihut singa unagadori State asida hauzik tholiba wathok asiga mari lenana tha asigi kuntareta New Delhi da Cocomigi mihut kangbu amaga Bharat Sarkar gi Ministry of Home Affairs ki officer singa akhanaba mifam pangthokadori Meeting asi tha asigi ahumda Imphal gi Khuman lampakta pangthokiba itihasik oiba Manipur People's Convention lokhiba warep adugi makhataba khongjanggi saruk amani Ministry of Home Affairs ki officer singa unaba aduda Cocomigi convener na luching bamiyoy taret na saba delegation amana saruk yagani convener asina akhanaba mifam adugidamak Imphal thadokrabasu laihoriba coordinating committee gi members sina women front amasung Cocomigi students front na loinana hauzik chathariba public agitation asi makhatana chathagani Ministry of Home Affairs na chakadawriba mifam asida Cocomigi marketagi Manipur da thokliba wathok asiga mari lenana pending leiriba political amasung security process singi matangda pukhakhani
ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯟꯗꯛ ꯒ꯭ꯋꯥꯜꯗꯥꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡ ꯌꯥꯎꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯀꯔꯤ ꯑꯃꯠꯇ ꯊꯧꯁꯥꯗꯅ ꯂꯩꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯄꯦꯟꯗꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯀꯗꯧꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯛ ꯕꯣꯝ ꯑꯃꯁꯨꯡ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯇꯤꯡ ꯑꯗꯨꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯒꯚꯔꯅꯔꯅ ꯄꯕ꯭ꯂꯤꯛ ꯑꯦꯄꯣꯂꯣꯖꯤ ꯇꯧꯅꯕ, ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ, ꯗꯤꯖꯤꯄꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯑꯃꯁꯨꯡ ꯉꯁꯤ ꯆꯠꯊꯈꯤꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-RN-1ꯒꯤ ꯀꯦꯁ ꯀꯦꯔꯂꯥꯗ 262, ꯀꯔꯅꯥꯇꯀꯥꯗ 32, ꯊꯥꯅꯦꯗ 19 ꯌꯧꯔꯦ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯗꯦꯜꯂꯤꯗ ꯅꯧꯅ ꯀꯦꯁ 12 ꯑꯃꯁꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯗꯦꯜꯂꯤꯗ RN-1 ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯀꯦꯁ 12 ꯑꯃꯁꯨ ꯀꯟꯐꯥꯔꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯀꯦꯔꯂꯥꯗ 262, ꯀꯔꯅꯥꯇꯀꯥꯗ 35, ꯕꯦꯡꯒꯂꯨꯔꯨꯗ 32 ꯑꯃꯁꯨꯡ ꯊꯥꯅꯦꯗ 19 ꯌꯧꯈ꯭ꯔꯦ꯫ ꯑꯅꯧꯕ ꯀꯣꯚꯤꯗ ꯂꯥꯏꯆꯠ RN-1 ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯑꯃꯁꯨꯡ ꯅꯣꯌꯥꯗꯁꯨ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯀꯌꯥ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯑꯥꯏꯁꯣꯂꯦꯇꯦꯗ ꯋꯥꯔꯗꯁꯤꯡꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯆꯤꯡꯅꯕ ꯑꯅꯥꯕꯁꯤꯡ ꯇꯣꯉꯥꯟꯅ ꯊꯝꯕ ꯍꯧꯈ꯭ꯔꯦ꯫ ꯀꯦꯔꯂꯥ, ꯃꯨꯝꯕꯥꯏ ꯑꯃꯁꯨꯡ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯅꯤꯡꯊꯤꯅ ꯁꯨꯔꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯁꯨ ꯀꯣꯚꯤꯗ-RN-1 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯕꯦꯗꯁꯤꯡ ꯊꯝꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯅꯧꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-RN-1 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯐꯤꯚꯝ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯗꯤꯖꯤꯖꯦꯁ ꯀꯟꯇ꯭ꯔꯣꯜ (NCDC)ꯅ ꯅꯤꯡꯊꯤꯅ ꯃꯣꯅꯤꯇꯔ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯁꯔꯚꯤꯁꯦꯁ ꯌꯨꯅꯤꯠ (ICU)ꯒꯤ ꯃꯈꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯔꯚꯤꯂꯦꯟꯁ ꯌꯨꯅꯤꯠ (CSU)ꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯧꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-RN-1 ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯨꯡ 24 ꯆꯨꯞꯅ ꯄꯥꯎ ꯐꯥꯎꯅꯔꯤ, ꯂꯣꯏꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯗꯤ ꯏꯟꯗꯤꯌꯟ SARS-CoV-2 ꯖꯦꯅꯣꯃꯤꯛꯁ ꯀꯟꯁꯣꯔꯇꯤꯌꯝ ꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯃꯁꯨꯡ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤꯒ ꯂꯣꯏꯅꯅ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯟꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯁꯔꯆ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆꯀ ꯄꯨꯟꯅ ꯈꯨꯠꯁꯝꯅꯅ ꯑꯈꯟꯅꯕ ꯂꯦꯕꯣꯔꯦꯇꯣꯔꯤ 23 ꯑꯃꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯑꯅꯧꯕ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯗꯣꯛꯇꯨꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯍꯣꯡꯀꯣꯡ, ꯊꯥꯏꯂꯦꯟꯗ, ꯁꯤꯡꯒꯥꯄꯨꯔ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯂꯩꯕꯥꯛꯁꯤꯡꯗ ꯑꯅꯧꯕ ꯀꯣꯚꯤꯗ-RN-1 ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (WHO)ꯅ ꯑꯅꯧꯕ ꯀꯣꯚꯤꯗ-RN-1 ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ MLA 70 ꯄꯨꯟꯁꯤꯟꯕꯗꯤ ꯑꯔꯥꯏꯕꯅꯤ, CSOꯁꯤꯡ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ MLA 70 ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯇꯧ ꯍꯥꯏꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ MLA 70 ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯗꯤ ꯑꯔꯥꯏꯕꯅꯤ꯫ MLAꯁꯤꯡ ꯍꯥꯟꯅ ꯄꯨꯟꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯕꯤꯁꯅꯨꯄꯨꯔ SCꯒꯤ MLA ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯔꯗ ꯅꯝꯕꯔ 8 ꯑꯃꯗꯤ 6ꯀꯤ ꯌꯨꯊ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ YWOꯒꯤ ꯅꯧꯅ ꯁꯥꯕ ꯕꯤꯜꯗꯤꯡ ꯑꯃ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ MLA ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯂꯥꯎꯔꯤꯕ CSOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯃꯗ ꯀ꯭ꯂꯕ ꯑꯃ ꯂꯩꯔꯕꯁꯨ ꯀ꯭ꯂꯕ ꯑꯗꯨꯅ ꯀꯣꯜꯂꯤꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯊꯣꯔꯛꯄ ꯏꯁꯨꯁꯤꯡꯒꯤ ꯃꯔꯝꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀ꯭ꯂꯕ ꯑꯗꯨ ꯂꯩꯕꯒꯤ ꯀꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫
ꯃꯍꯥꯛꯅ ꯍꯥꯏ ꯍꯟꯗꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯤꯅꯨꯡꯒꯩ ꯃꯅꯤꯡ ꯍꯥꯏ ꯀꯦꯅꯦꯜ ꯃꯌꯥꯗ ꯂꯩꯕ ꯂꯧꯐꯝꯁꯤꯡ ꯂꯧ ꯄꯥꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯊꯤꯡꯕ ꯄꯤꯔꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯆꯦ ꯊꯥꯗꯨꯅ ꯋꯥ ꯈꯟꯅꯔꯒꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯊꯤꯡꯕ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯇꯅ ꯂꯧꯃꯤꯁꯤꯡꯕꯨ ꯂꯧ ꯄꯥꯟꯕ ꯉꯝꯅꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯥꯔꯃꯤꯅ ꯃꯅꯤꯄꯨꯔ ꯊꯥꯕ ꯋꯥꯍꯩ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯈꯤꯕꯗꯨꯗ MLAꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯖꯌꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯄ ꯃꯉꯥꯁꯨꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄ ꯊꯧꯔꯝꯒꯤ ꯀꯣꯚꯔꯦꯖ ꯆꯠꯄ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ MSTꯒꯤ ꯕꯁ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯑꯥꯔꯃꯤꯅ ꯈꯥꯝꯂꯒ ꯒꯥꯔꯤ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯃꯨꯊꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯊꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ MLAꯁꯤꯡꯅ ꯑꯀꯟꯕ ꯋꯥ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯖꯁꯇꯤꯁ ꯀꯃꯤꯇꯤ ꯑꯣꯟ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ 1891ꯒꯤ ꯆꯦꯌꯔꯃꯦꯟ ꯖꯌꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯁꯇꯤꯁ ꯀꯃꯤꯇꯤ ꯑꯣꯟ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ 1891 ꯑꯃꯁꯨꯡ ꯄꯨꯈ꯭ꯔꯝꯕꯝ ꯀꯖꯥꯎ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ 135 ꯁꯨꯕ ꯄꯨꯈ꯭ꯔꯝꯕꯝ ꯀꯖꯥꯎ ꯃꯦꯃꯣꯔꯤꯌꯦꯜ ꯑꯣꯕꯖꯔꯕꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯖꯌꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯐꯨꯔꯨꯞ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯔꯝꯃꯤ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯛꯄ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯊꯧꯅꯥ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯩꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯕ ꯀꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯤ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕ ꯑꯊꯧꯕ ꯄꯨꯈ꯭ꯔꯝꯕꯝ ꯀꯖꯥꯎꯅ ꯆꯤꯞ ꯀꯃꯤꯁꯅꯔ ꯒ꯭ꯔꯤꯝꯋꯨꯗꯇ ꯇꯥꯅ ꯊꯤꯜꯂꯝꯂꯣꯏ꯫ ꯃꯔꯩꯕꯥꯛꯄꯨ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯕ ꯅꯨꯃꯤꯠꯇ ꯑꯥꯔꯃꯤꯅ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ MST ꯕꯁ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯌꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ MLA ꯈꯔꯅ ꯉꯁꯤ ꯐꯥꯎꯕ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯇꯧꯗꯅ ꯃꯔꯅꯥꯏ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯕꯁꯤ ꯈꯨꯗꯛꯇ ꯇꯣꯛꯀꯗꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗ꯭ꯔꯒꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗ MIꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯧꯒꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯇꯧꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯊꯣꯛꯅ ꯊꯨꯒꯥꯏꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯍꯟꯗꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁꯠ ꯀꯥꯡꯕꯨ ꯑꯃꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝꯗ ꯇꯦꯔꯣꯔ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯆꯝ 23 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁꯠ 100 ꯍꯦꯟꯅ ꯍꯥꯠꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯏꯟꯗꯤꯌꯥꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯕꯨ ꯐꯣꯔꯦꯅꯔꯁꯤꯡꯅ ꯈꯨꯜꯂꯤꯡꯕ ꯂꯩꯕꯥꯛ ꯁꯦꯝꯒꯦ ꯌꯥꯗ꯭ꯔꯒ ꯃꯤꯑꯣꯏ 250ꯒꯤ ꯃꯊꯛꯇ ꯍꯥꯠꯈꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯕꯨꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯌꯨꯝ ꯀꯌꯥ ꯑꯃꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒ ꯄꯍꯜꯒꯥꯝꯗ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯇꯦꯔꯣꯔꯤꯁꯠ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯑꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯗ ꯏꯟꯗꯤꯌꯥꯅ ꯈꯦꯟꯅꯕ ꯊꯝꯂꯤꯕꯁꯤ ꯃꯅꯤꯄꯨꯔꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯏꯟꯗꯤꯌꯥꯅ ꯇꯦꯔꯣꯔꯤꯁꯠ ꯌꯣꯛꯈꯠꯂꯒ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯌꯣꯛꯈꯠꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯁꯤ, ꯌꯦꯛꯅꯕꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯔꯁꯤ ꯍꯥꯏꯔꯕꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯦꯝꯁꯤꯟꯅꯔꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯅ ꯁꯅꯥꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯦꯝꯁꯤꯟꯅꯔꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯅ UNLFꯀꯤ ꯐꯣꯔꯃꯔ ꯆꯦꯌꯔꯃꯦꯟ RK ꯁꯅꯥꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤꯗꯃꯛ ꯈꯨꯜ ꯉꯥꯛꯄ ꯆꯠꯄꯗ ꯊꯋꯥꯏꯅ ꯄꯣꯟꯇꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯚ꯭ꯌꯥꯁ ꯅꯤꯡꯊꯧꯖꯝꯒꯤ ꯃꯤꯇꯝ ꯑꯃ ꯉꯁꯤ ꯃꯥꯏꯕꯝ ꯂꯣꯛꯄ ꯆꯤꯡꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯍꯦꯛꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝꯗ RK ꯁꯅꯥꯌꯥꯏꯃꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯚ꯭ꯌꯥꯁ ꯅꯤꯡꯊꯧꯖꯝꯅ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ, ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯇꯥꯟꯅꯗꯨꯅ ꯐꯥꯕ ꯄꯨꯟꯕ ꯑꯃꯁꯨꯡ ꯍꯥꯠꯄ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕꯁꯤ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤ꯫
ngasi aikoina thengnariba temsingnabasing asidagi henba kaya ama tholakkhibani maram aduna miyam pumna thengnaminabagi-damak sem saduna lebigi tangai fadaba lei haiki thoram aduda ichamgi hanagi president N Rajendra Vyas Ningthozam Memorial Trust ki chairman T Khaba Khuman Anul Visnupur district ki president N Pramo UPC number women wing secretary and Premila Su Sarugyaki Suspended animation thamkiba oibana numit tarani gi manungda lengak semnaba honagadabani haina khaidem manina phungdorakli Gwaldabi gi thodok thiganaba Enquiry Committee miyamgi apamba oide Commission of Enquiry Act 1952 gi makhada Judicial Enquiry tawgadabani haina tara gi cheshu gi chairperson su oiriba Senior Advocate khaidem manina phungdokre ngasi yumram lekai jaleba mahaki yumda pangthokpa pawgi mifam amada khaidem manina makhataraduna hai BJP gi MLA Kuntra Taret Amadi Makhoina Chapminariba political party singi MLA sing mathau ningthina tawdre Hanagi lengak asigi MLA sing majority oidre aduna lengak asi kaibanate lengak ngakpa ngamdabadagi PR amadi suspended animation thamkiba oibana numit tarani gi manungda lengak semnaba honagadabani kariguma lengak sembada high command gi yathang ngairaga legadaba oiragadi MLA sing na resign tawbuna phagani haina mahakna phongdokhi Ibudau Thangjing haraubada tonganba makhal amagi jagoi sakibadu lale haina sengdorakli Ngarang Ibudau Thangjing haraubagi thauramga mari lenana Rasepa Nutrition Center Moirangna lai haraubaga mari lenadaba jagoi makhal ama saruba aduga mari lenana miyamda lale soikre haina sengdokre Panba yabadi mahairolagi hauna puwariga sagonaduna laklaba Moirangi Ibudau Thangjing haraukamda Tonganba makhal amagi jagoi miyoi kayana sakhiba video social media da viral oirakhibani viral chatuna leba miyamna lana ukhiba thawong adugi matangda center asigi coach Laifrakram Gyaneshwar masamangna Ibudau Thangjing Laikannakhre laktuna Thangjing Seba Mandal office da leba miyamda media gi kuthangda lankhre haina sengdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba pau amuka hana bizari Cocomigi civil disobedience movement ki khongjang haukre ras baban tamna thomjinaba hotnabada police ka muknakre miyogaya soklei Manipur wathoki matangda me kuntareta Cocomigi mihut kangbu amana MHA gi mihut singa unagadori COVID RN1 gi case Kerala da chaniga humdra humdoi Karnataka da kuntrani thoi Thane da tarani pan yore lebak asigi capital Delhi da nauna case kulhumdoi amasu thengnare Matang asida Loyalam E-PAO na numitangi pau pibil lezare tabiri ba khudimako amuka hana khurumjari